मणिपुरी वारी पांबी चैनल पुनबुकु तराम नोक्सरी कैसाम प्रियो कुमार की नोंगदी तारखिद्रे हारिब वारी मचा सेमु मियामदा खुदोल तमजरी तामिनरसी मंगोल दारी दगी पंगलाप लापतना नुंगना मरोल अहुम मरीरोम लोन खलगा लैरिब मोंगफमगी मथक्ते युंगलिबा क्रॉस अदो थाबल मंगांदा मयेक सेंगना उरी पिख्रब सुमांगनी मोंगफमदुदा लैरिबदो मदुगी मतोंदनी थोइना वांगदब मना पुंगबा उपांबी अमसु मोंगफम मनाक्ता हौरी उपांबी अदो थाबलदुदा मुसुक मुरी वासेटना कांथक हारिबा मंगोलगी लैमाइदा फक्लांगदा ngatharaदुना चोंगनिंकिन फमली सही अमरोमता ngairiba machanupaduna matam bhakta tumli सही अहुम लोम सूरब मचानुपादुसु नाकंदा फमदुना मकोक्तो ममादा ngaथा उइबगुम तौरी लैसिन मचेत अमता पक्त्रब अतियादा थान तरु तरु थोकली पिख्रब मंगोल मचेल अदो थाबलना पुंगान ngali इमुंग अदुदी पुमम मम्मी चोंगनिकिन थाद येंगदे मांगद उरिबा मुसुक मुरबा बंगाई गी सिंगसांग परेंगदसु येंगदे इराब लापतना मैंगाल खरा उरिबा चर्चतसु येंगदे सुमांग मतोंद युंगलिबा अपिपा क्रॉस सिदा मुन्ना येंगी क्रॉस अदुदगी हेन्ना ममित्ता करिमता उबा फंगदे येंगु चोंगनी ngaसी चाउद्रा ममांग मक्तदा चाउरबा nga ama makutta yaladuna lungja hauna noktuna mangonda ulai चोंगनिंकिन मसा पुंबा स्वाई लावी थंगनबा मिकुप्तदी थाबलगे मंगांदा मुसुक मुरिबा उरिबा युम उवा सिंगमाई सिंग अमदी अतियागा समनबा अयात्पा मानबा चिंगदोल सिंग नतना कनामता लैरमदे चोंगनिकिन पिकलिबा मचा अनीदा येंगी अदुदगी खंगहौदना ममित्ता मपी तारई खोंजेल थोकना कबलाई चर्चतगी लाइसोन इसै तारई नुपा नुपी अंगांगसिंगी अपुनबा खोंजेलदो असुम असुम हौबा हेनगलाई चर्च की मनुंगदा लालिबा जिसुगी क्रॉस अदो चोंगनिंकिन ममित्ता उरई कप्पा वाना खांगलगा मासु मयांगी मतुंग इंदुना लाइसोन इसै सिंगदो तपना मचिंदा ngangi अमुक हिक हिक कपी अमुकसु सई खोंजेल वांखलाई चर्चतगी थोलकलिबा खोंजेलगा अमत्ता ओइदुना सिंगमाई अमदगी सिंगमाई अमदा खोंथांग यैदुना निगलकई चोंगनिंकिन सकना सकना क्रॉसता पांगतिंगलिबा जिसुगी सक्तमदो मयेक सेंगना उरई लाइसोन इसै लोइख्रे अमुक इकसिक चिगलाई असिकपा मरक असिदा उवा युम कई सिंगसांग सिंगना अमुक सकलो लौदुना थाबलगी मंगांदा तुमिन तुमिन अमुक लेबलकई चोंगनिंकिन अमममतंग ओइना येंगलुरी मदुदगी सुमांग मतोनगी क्रॉसता अमुक येंगलाई थाबलगी मंगाल पुंबा क्रॉस असिदा हाइथरिबगुम तौरई चोंगनी ngaसी चाउद्रा अमुक सुमना कोंदा तारई लुंजा हाउनी क्रॉसता जिसुगुम पांगतिंगलेबसे मुन्ना येंगी पिकलबा उफै अनिगी क्रॉसता मसिदे सुकनगी उफैनी उफैदा नते नुंग मरोलगी मथक्ता लुंजा हाउ हिबले अमुकसु चोंगनिकिन मुन्ना येंगी लुंजा हाउ नते मोंगफमगी मथक्ता हौबा लैसिंगनी थाबलगी मंगालदुदा लैसिंगना क्रिक क्रिक इनना हौरिबदो चोंगनिंकिन उरई अहाक नंगी ngaदो पामदे आई ngaगा पामजदे मचिंदा खंगौदना सोलाई अदुदगी तंपाक्ता अमदी मंगोंदा ngathaduna nakanda famliba macha anidubu makhut animakna chena konsilai makoktuna wachetki faklang ngatharaduna mamit uisilli chongni hando u wa thadarake ngamlaba bangai gi singmaida lungja hauna lepladuna sing challiba chongninkin da laurai chongninkin mapadudagi handoktuna leplaga yengkhalli उरीना पुलप पुनसिलबा चावरबा मपुंदो नापी सिंबी अमदी उचान मचासिंग नाइखायरदुना सिंखा तामना सिथरकली मिकुप खरगी मतुंगदा हौरबा मखोलगा लोइनना सिंखागी नंपाक मथक्ता तारई मखोल अदुना चिंगमाई अमदगी चिंगमाई अमदा खोंथांग यैरई चोंगनिंकिना उरई लुंजा हाउसु सिंथक्तगी सिथरकपोई करिबोई कुमथरकलिबदो पाकलबा बराक तुरेलगी मथक्ता नुमितना मैसा पुंबा हिथरी लैंगोई मथक्ता खोंगना नेटपदा पोकपगुम तौई लुंजा हाउ मसा पुंबा हुमांगना पुंगलुप लुबी उरुम लांगबा उखा अमगी नुंपाक्ता फमदुना सेगाइरबा फुरितुगी मसीना ममाई तैथोई मख्वांगदा यालिबा खाउदगी हिदाक मना लौथोक्तुना से मचेत अमदा हिदाक मनादो कोलाई नसादो हुमांगना लुपले चोंगनिकिना मनाक्ता चंगसिनदुना लादा योमलिबा चयोम थोकना थोकना हाइरई नहाक्तिना नमाइदो पुंगांग ngangle येनरई अदुदगी करंबा थामोइगी इहुन्नो खंगदना येनरगा नोकमिनरई सिंगमाई सिंग पाकलबा बराक असे नतना करीमता उद्रबा मिनिन ताद्रबा चिक्लबा मफमसिदा मखोई अनी तनी
ꯑꯆꯤꯛꯄꯅ ꯊꯃꯣꯏ ꯑꯃꯗꯤ ꯋꯥꯈꯜꯕꯨ ꯂꯥꯡꯇꯛꯅꯍꯜꯂꯤ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤ ꯆꯣꯡꯅꯤꯡꯀꯤꯟ ꯅꯍꯧꯅꯅ ꯅꯤꯡꯁꯤꯡꯂꯛꯏ ꯋꯥꯈꯜꯅ ꯆꯤꯡꯂꯛꯀꯤ ꯂꯣꯛꯁꯤꯡꯗ ꯁꯪꯕꯥꯅꯔꯕ ꯆꯤꯡꯃꯥꯏꯁꯤꯡꯗ ꯕꯔꯥꯛꯀꯤ ꯁꯥꯡꯂꯕ ꯏꯃꯥꯏꯗ ꯁꯥꯟꯅꯔꯨꯔꯤ ꯃꯤꯀꯨꯞ ꯈꯔꯗꯪ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯀꯥꯎꯊꯣꯛꯂꯨꯏ ꯅꯣꯛꯃꯤ ꯆꯥꯔꯤꯕ ꯂꯨꯡꯖꯥꯍꯥꯎꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯍꯥꯛꯁꯨ ꯅꯣꯛꯂꯤ ꯀꯔꯤꯅꯣ ꯌꯦꯡꯂꯤꯕꯗꯣ ꯂꯨꯡꯖꯥꯍꯥꯎꯅ ꯍꯪꯂꯛꯏ ꯀꯔꯤꯁꯨ ꯅꯠꯇꯦ ꯃꯣꯇꯤ ꯍꯣꯏꯗꯣ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯛꯀꯅꯤ ꯊꯃꯣꯏꯗ ꯂꯩꯕ ꯋꯥ ꯄꯨꯝꯕ ꯊꯝꯂꯒ ꯃꯣꯇꯤꯒꯤ ꯃꯔꯝꯗ ꯍꯪꯂꯛꯏ ꯅꯣꯡ ꯑꯁꯦ ꯇꯥꯔꯕꯗꯤ ꯂꯥꯛꯂꯒꯅꯤꯗ ꯅꯣꯡꯗꯤ ꯇꯥꯁꯨ ꯇꯥꯔꯛꯇꯅ ꯇꯥꯔꯛꯂꯒꯅꯤꯗ ꯑꯇꯤꯌꯥꯗ ꯆꯣꯡꯅꯤꯡꯀꯤꯟ ꯌꯦꯡꯈꯠꯂꯤ ꯂꯩꯆꯤꯟ ꯃꯆꯦꯠ ꯑꯃꯠꯇ ꯄꯛꯇꯦ ꯅꯨꯃꯤꯠꯅ ꯑꯔꯪꯕ ꯃꯉꯥꯜ ꯐꯨꯗꯣꯛꯂꯗꯨꯅ ꯕꯪꯒꯥꯏꯒꯤ ꯆꯤꯡꯁꯥꯡ ꯃꯊꯛꯇ ꯊꯣꯛꯂꯤ ꯅꯣꯡ ꯇꯥꯔꯛꯄ ꯌꯥꯕꯒꯤ ꯈꯨꯗꯝ ꯃꯆꯦꯠ ꯑꯃꯠꯇ ꯎꯕ ꯐꯪꯗꯦ ꯅꯣꯡꯖꯨ ꯊꯥꯗꯤ ꯌꯧꯔꯛꯂꯕꯅꯤ ꯅꯣꯡꯃ ꯅꯤꯅꯤꯇ ꯑꯣꯏꯔꯕꯁꯨ ꯅꯣꯡꯁꯦ ꯑꯃꯨꯛꯇꯪ ꯀꯟꯅ ꯆꯨꯍꯟꯅꯤꯡꯂꯛꯏ ꯋꯥꯁꯦ ꯀꯌꯥꯃꯨꯛ ꯁꯨꯔꯝꯂꯒꯅꯤ ꯑꯃꯨꯛ ꯆꯣꯡꯅꯤꯡꯀꯤꯟꯅ ꯆꯥꯕ ꯇꯣꯛꯇꯨꯅ ꯉꯁꯥꯏ ꯀꯣꯟꯈꯤꯕ ꯍꯤꯗꯥꯛ ꯃꯅꯥꯗꯣ ꯊꯛꯂꯤꯕ ꯂꯨꯡꯖꯥꯍꯥꯎꯗ ꯍꯪꯂꯛꯏ 500 ꯃꯨꯛꯇꯤ ꯁꯨꯔꯝꯂꯒꯅꯤ ꯑꯗꯨꯗꯒꯤ ꯃꯈꯨꯠ ꯊꯦꯛꯇꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯆꯣꯡꯅꯤꯡꯀꯤꯟ ꯍꯤꯟꯁꯥ ꯄꯥꯕ ꯍꯧꯔꯛꯏ ꯂꯨꯡꯖꯥꯍꯥꯎ ꯃꯉꯣꯟꯗ ꯅꯣꯛꯇꯨꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯆꯣꯡꯅꯤꯡꯀꯤꯟꯁꯨ ꯃꯀꯣꯛ ꯍꯣꯠꯂꯒ ꯅꯣꯛꯊꯣꯔꯛꯏ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯣꯛꯃꯤꯟꯅꯔꯛꯏ ꯅꯣꯛꯅ ꯂꯨꯡꯖꯥꯍꯥꯎꯅ ꯍꯪꯂꯛꯏ ꯀꯌꯥ ꯇꯥꯔꯕ ꯈꯪꯗ꯭ꯔꯦ ꯅꯪ ꯑꯃꯨꯛ ꯄꯥꯎ ꯂꯨꯡꯖꯥꯍꯥꯎ ꯌꯥꯝꯅ ꯍꯩꯕꯒꯨꯝ ꯅꯨꯡ ꯃꯆꯥ ꯑꯃ ꯈꯨꯜꯂꯒ ꯅꯨꯡꯄꯥꯛꯇ ꯈꯦꯠꯄ ꯍꯧꯔꯛꯏ ꯋꯥ ꯑꯃꯗ ꯄꯩꯁꯥ 35 500ꯗꯗꯤ ꯑꯄꯤꯛꯄ ꯆꯔꯆꯀꯤ ꯁꯪ ꯃꯅꯨꯡꯗ ꯄꯥꯁꯇꯔꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯄꯨꯔꯤꯕ ꯌꯦꯟꯅꯕ ꯇꯝꯕꯤꯈꯤꯕꯗꯣ ꯅꯤꯡꯁꯤꯡ ꯄꯥꯛꯂꯕ ꯅꯨꯡꯄꯥꯛ ꯑꯗꯨꯗ ꯁꯤꯟꯕ ꯊꯨꯡꯕ ꯃꯈꯩ ꯈꯣꯔꯤ ꯈꯣꯠꯂꯤ ꯁꯛꯐꯝ ꯍꯟꯖꯤꯜꯂꯤ ꯆꯣꯡꯅꯤꯡꯀꯤꯟꯗꯤ ꯅꯣꯛꯇꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯀꯥꯏꯅꯊꯪꯗ ꯂꯨꯡꯖꯥꯍꯥꯎ ꯅꯣꯛꯊꯣꯔꯛꯏ ꯃꯣꯇꯤꯅ ꯃꯔꯥꯏꯅ ꯍꯤꯡꯁꯥ ꯄꯥꯖꯅꯤꯗ ꯇꯁꯦꯡꯕꯃꯛꯁꯨ ꯃꯣꯇꯤꯅ ꯄꯥꯕ ꯉꯥꯛꯇꯅꯤ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥ ꯃꯍꯥꯛ ꯍꯤꯡꯁꯥ ꯄꯥꯔꯒ ꯄꯤꯔꯝꯕꯗ ꯅꯣꯡꯃꯇ ꯌꯦꯠꯅꯈꯤꯗꯕꯅꯤ ꯉꯥꯏꯍꯥꯛꯇꯪ ꯅꯣꯛꯃꯤꯟꯅꯕꯒꯤ ꯋꯥꯅꯤ ꯍꯤꯗꯥꯛ ꯃꯅꯥ ꯈꯥꯎꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯂꯨꯡꯖꯥꯍꯥꯎ ꯆꯦꯗ ꯑꯃꯨꯛ ꯀꯣꯟꯕ ꯍꯧꯔꯛꯏ ꯃꯈꯥ ꯇꯥꯔꯛꯏ ꯍꯟꯗꯛꯇꯤ ꯃꯣꯇꯤꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯖꯤꯔꯤꯘꯥꯠꯇ ꯆꯠꯀꯦ ꯀꯔꯤ ꯇꯧꯕ ꯃꯈꯣꯏꯒꯤ ꯋꯥꯒꯤ ꯀꯔꯕꯥꯔꯁꯨ ꯈꯔ ꯇꯝꯒꯅꯤꯗꯅ ꯑꯗꯨꯒ ꯁꯤꯜꯆꯔꯗꯒꯤ ꯄꯣꯠꯁꯨ ꯂꯩꯔꯛꯀꯅꯤ ꯀꯔꯤ ꯂꯩꯒꯗꯧꯔꯤꯕ ꯅꯪꯒꯤ ꯀꯔꯤꯅꯣꯃ ꯍꯦꯛꯇ ꯂꯩꯒꯅꯤ ꯑꯩ ꯀꯔꯤꯁꯨ ꯄꯥꯝꯖꯗꯦ ꯑꯩ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯀꯩꯅꯣꯝꯃ ꯁꯣꯏꯗꯅ ꯂꯩꯔꯛꯀꯅꯤ ꯆꯣꯡꯅꯤꯡꯀꯤꯟ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯅꯣꯛꯈꯤꯗꯔꯦ ꯍꯧꯈꯤꯕ ꯄꯣꯏꯅꯨꯗ ꯑꯗꯨꯛ ꯆꯥꯎꯈ꯭ꯔꯕ ꯄꯥꯝ ꯑꯗꯨꯗꯒꯤ ꯐꯧ ꯇꯤꯟ 19 ꯍꯦꯟꯅ ꯊꯣꯛꯈꯤꯗꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯏ ꯃꯁꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯆꯥꯅꯒꯅꯤ ꯑꯃꯨꯛ ꯄꯥꯝ ꯌꯥꯟꯕ ꯃꯇꯝ ꯑꯣꯏꯔꯦ ꯎꯅꯧ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯋꯥꯁꯤꯡꯁꯨ ꯌꯥꯜꯍꯧꯗ꯭ꯔꯕꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯌꯥꯟꯒꯅꯤ ꯅꯣꯡ ꯇꯥꯔꯛꯇ꯭ꯔꯤꯉꯩꯗ ꯇꯧꯍꯧꯒꯗꯕ ꯊꯕꯛ ꯀꯌా ꯅꯤꯡꯁꯤꯡꯂꯛꯏ ꯃꯣꯇꯤꯕꯨꯁꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ ꯃꯌꯥꯡ ꯀꯪꯇ꯭ꯔꯤꯛ ꯀꯪꯕ ꯃꯨꯁꯤꯟ ꯃꯨꯕ ꯃꯌꯥꯡ ꯃꯆꯥ ꯃꯣꯇꯤꯕꯨ ꯀꯔꯤ ꯗꯦꯁꯇꯒꯤꯅꯣ ꯆꯣꯡꯅꯤꯡꯀꯤꯟ ꯈꯪꯗꯦ ꯌꯥꯝꯅ ꯂꯥꯞꯄ ꯂꯝꯗꯒꯤ ꯂꯥꯛꯄꯅꯤ ꯑꯁꯤꯗꯅꯤ ꯃꯍꯥꯛꯅ ꯈꯪꯕ ꯄꯩꯁꯥ 35 ꯑꯁꯤꯅ ꯖꯤꯔꯤꯘꯥꯠꯇ ꯂꯨꯄꯥ ꯀꯌꯥꯗ ꯑꯃꯨꯛ ꯌꯣꯜꯂꯝꯒꯗꯒꯦ ꯂꯨꯡꯖꯥꯍꯥꯎꯅ ꯋꯥꯁꯤꯡꯁꯦ ꯃꯁꯥꯅ ꯌꯣꯟꯖꯔꯕꯗꯤ ꯀꯌꯥꯗꯤ ꯁꯤꯠꯀꯅꯤ ꯀꯌꯥꯔꯛ ꯈꯟꯈ꯭ꯔꯕꯅꯤ ꯃꯁꯤꯗꯤ ꯀꯨꯏꯅ ꯃꯪꯂꯕ ꯃꯪꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯃꯣꯇꯤꯒꯤ ꯄꯨꯟꯁꯤꯒ ꯀꯔꯤꯕꯨ ꯈꯦꯠꯅꯔꯝꯒꯗꯒꯦ ꯃꯁꯤꯃꯗꯤ ꯆꯣꯡꯅꯤꯡꯀꯤꯟ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗꯦ ꯃꯣꯇꯤꯒꯤ ꯃꯃꯥꯡꯗ ꯂꯥꯛꯂꯝꯕ ꯔꯥꯝ ꯄ꯭ꯔꯁꯥꯗ ꯀꯌꯥꯕꯨ ꯅꯨꯡꯉꯥꯏꯈꯤꯕꯒꯦ ꯈꯨꯗꯩ ꯃꯊꯛ ꯇꯨꯝꯃꯒ ꯋꯥ ꯈꯥꯕꯛ ꯂꯥꯛꯅ ꯕꯔꯥꯛꯀꯤ ꯈꯣꯡꯕꯥꯟꯗ ꯑꯗꯨꯃꯛ ꯁꯤꯈꯤ ꯆꯥꯕ ꯐꯥꯎ ꯅꯤꯡꯊꯤꯅ ꯐꯪꯗꯕ ꯃꯈꯩ ꯆꯣꯡꯅꯤꯡꯀꯤꯟ ꯄꯨꯝꯅꯃꯛ ꯈꯟꯕ ꯄꯥꯝꯂꯛꯇꯦ ꯑꯁꯨꯝ ꯍꯤꯡꯂꯤꯕꯁꯤꯗꯒꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯈꯨꯍꯤꯡ ꯑꯃ ꯃꯍꯥꯛ ꯁꯥꯒꯠꯆꯕ ꯉꯝꯖꯗꯦ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯂꯨꯡꯖꯥꯍꯥꯎꯕꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯅꯥꯟꯊꯣꯛꯍꯟꯅꯤꯡꯗꯦ ꯃꯁꯤꯇꯅꯤ ꯀꯩꯅꯣ ꯈꯜꯂꯤꯕꯗꯣ ꯀꯔꯤ ꯂꯩꯔꯛꯎꯒꯦ ꯀꯩꯁꯨ ꯈꯟꯗꯦ ꯅꯪꯅ ꯆꯠꯂꯕꯗꯤ ꯏꯆꯥ ꯑꯅꯤꯒ ꯏꯄꯥꯒꯒꯤ ꯂꯩꯌꯨ ꯅꯪꯒꯤꯁꯨ ꯂꯩꯒꯅꯤ ꯂꯨꯡꯖꯥꯍꯥꯎꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏꯗ ꯅꯣꯡꯁꯤꯗ ꯇꯥꯈꯤꯁꯅꯨ ꯆꯣꯡꯅꯤꯡꯀꯤꯟꯁꯨ ꯅꯣꯛꯇꯨꯅ ꯈꯨꯝꯃꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯃꯤꯟꯅꯔꯛꯏ ꯅꯣꯛꯄ ꯃꯈꯩ ꯅꯣꯛꯃꯤꯟꯅꯔꯒ ꯆꯣꯡꯅꯤꯡꯀꯤꯟ ꯃꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯑꯉꯥꯡ ꯑꯅꯤꯗꯣ ꯅꯤꯡꯁꯤꯡꯂꯛꯏ ꯁꯤꯡ ꯀꯣꯛꯊꯣꯡꯗꯣ ꯁꯝꯗ ꯍꯥꯞꯀꯠꯇꯨꯅ ꯆꯠꯈꯤ ꯅꯨꯡꯄꯥꯛ ꯃꯊꯛꯇ ꯐꯝꯗꯨꯅ ꯍꯤꯗꯥꯛ ꯃꯅꯥ ꯊꯛꯇꯨꯅ ꯂꯩꯍꯧꯔꯤꯕ ꯂꯨꯡꯖꯥꯍꯥꯎꯗ ꯅꯣꯛꯇꯨꯅ ꯍꯟꯅ ꯌꯦꯡꯂꯝꯃꯤ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯗ ꯉꯥꯡꯁꯤꯜꯂꯕ ꯑꯉꯧꯕ ꯐꯖꯔꯕ ꯃꯥꯏꯊꯣꯡꯗꯨꯅ ꯅꯣꯛꯂꯛꯄꯗꯣ ꯂꯨꯡꯖꯥꯍꯥꯎ ꯃꯨꯟꯅ ꯌꯦꯡꯖꯩ ꯇꯨꯡꯌꯥꯟ ꯇꯥꯕꯁꯨ ꯕꯔꯥꯛꯅ ꯊꯠꯆꯤꯟꯈꯤꯕꯒ ꯆꯣꯡꯅꯤꯡꯀꯤꯟꯕꯨ ꯎꯔꯛꯇ꯭ꯔꯕꯗ ꯊꯥꯡꯄꯥꯛ ꯑꯗꯣ ꯄꯥꯏꯗꯨꯅ ꯆꯤꯡꯗ ꯀꯥꯈꯠꯈꯤ ꯏꯁꯣꯔꯒꯤ ꯃꯆꯥ ꯖꯤꯁꯨꯅ ꯑꯩꯈꯣꯏꯕꯨ ꯄꯥꯞꯇꯒꯤ ꯀꯟꯕꯤꯒꯅꯤ ꯑꯩꯈꯣꯏꯅ ꯇꯧꯖꯕ ꯄꯥꯞꯁꯤꯡ ꯏꯁꯣꯔꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯁꯤ ꯄꯥꯁꯇꯔꯒꯤ ꯈꯣꯟꯖꯦꯜꯗꯣ ꯆꯣꯡꯅꯤꯡꯀꯤꯟ ꯍꯧꯅ ꯇꯥꯔꯛꯏ ꯇꯨꯝꯂꯨꯕꯒꯨꯝ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯏ ꯑꯗꯨꯗꯒꯤ ꯆꯔꯆ ꯃꯅꯨꯡꯗꯒꯤ ꯃꯤꯅꯤꯟꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯏꯁꯣꯔꯗ ꯇꯧꯖꯈꯤꯕ ꯄꯥꯞꯁꯤꯡ ꯇꯝꯂꯤꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯗꯦ
ꯀ꯭ꯔꯣꯁꯇ ꯄꯥꯡ ꯇꯤꯡꯂꯤꯕ ꯃꯀꯣꯛꯇ ꯇꯤꯡꯈꯪꯒꯤ ꯂꯨꯞ ꯍꯨꯞꯇꯨꯅ ꯏ ꯆꯤꯝꯊꯔꯤꯕ ꯖꯤꯁꯨꯕꯨ ꯃꯃꯤꯠꯇ ꯑꯃꯨꯛ ꯎꯔꯛꯏ꯫ ꯅꯨꯄꯤ ꯑꯉꯥꯡ ꯈꯥꯛꯇꯅ ꯇꯝꯊꯤꯅ ꯑꯎꯕ ꯄꯪꯍꯥꯠꯇ ꯍꯥꯠꯅꯕ, ꯌꯨꯝ ꯀꯩ ꯃꯩ ꯇꯨꯝꯅ ꯊꯥꯅꯗꯨꯅ ꯂꯩꯐꯝ ꯆꯥꯐꯝ ꯂꯩꯇꯕ ꯃꯈꯩ ꯄꯪꯆꯦꯟꯗ ꯆꯦꯟꯅꯕ, ꯇꯥꯍꯩꯗ꯭ꯔꯕ ꯎꯍꯩꯗ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯄꯨꯝꯅꯃꯛ ꯃꯪꯅꯤ꯫ ꯁꯨꯞꯅꯇꯒꯤ ꯂꯩꯍꯥꯎ ꯆꯦꯟꯗ꯭ꯔꯕ ꯆꯤꯡꯃꯥꯏꯗ ꯏꯪꯈꯣꯜ ꯈꯔꯗꯪ ꯃꯅꯥ ꯃꯁꯤꯡ ꯊꯥꯗꯨꯅ ꯍꯤꯡꯖꯔꯤꯕ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯤ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯄꯤꯈꯝꯅꯔꯤꯕ ꯆꯤꯡ ꯂꯝꯗꯝꯒꯤ ꯋꯥꯔꯤ ꯆꯣꯡꯅꯤꯡꯀꯤꯟ ꯇꯥꯕ ꯉꯝꯗꯦ꯫ ꯃꯁꯥ ꯄꯨꯝꯕ ꯑꯀꯤ ꯇꯨꯖꯨꯡꯉꯤ꯫ ꯀꯅꯥꯅ ꯄꯥꯞ ꯇꯧꯔꯤꯕ, ꯀꯅꯥꯅ ꯇꯧꯗ꯭ꯔꯤꯕ ꯃꯍꯥꯛ ꯈꯟꯕ ꯉꯝꯖꯗꯦ꯫ ꯏꯁꯣꯔꯗ ꯍꯥꯏꯖꯒꯗꯕ ꯍꯥꯏꯕꯕꯨ ꯃꯤꯠ ꯄꯥꯡꯅ ꯃꯪꯂꯥꯛꯅꯔꯤꯕ ꯑꯁꯤꯗꯒꯤ ꯀꯟꯕꯤꯌꯨ ꯑꯁꯤꯇꯅꯤ꯫ ꯆꯔꯆꯇ ꯑꯃꯨꯛꯁꯨ ꯂꯥꯏꯁꯣꯟ ꯏꯁꯩ ꯁꯛꯂꯛꯏ꯫ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯃꯛ ꯆꯤꯡꯃꯥꯏꯁꯤꯡꯗ ꯁꯟꯗꯣꯛꯂꯤ꯫ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯂꯤ꯫ ꯑꯗꯨꯕꯨ ꯑꯣꯝꯆꯥꯛꯅꯔꯕ ꯊꯃꯣꯏꯗꯤ ꯆꯣꯡꯅꯤꯡꯀꯤꯟ ꯏꯪꯊꯍꯟꯕ ꯉꯝꯗꯦ꯫ ꯃꯣꯡꯐꯝꯒꯤ ꯀ꯭ꯔꯣꯁꯇ ꯃꯨꯟꯅ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯎꯐꯩ ꯃꯆꯥꯗꯨꯗ ꯖꯤꯁꯨꯅ ꯂꯩꯔꯤ꯫ ꯃꯁꯥ ꯄꯨꯝꯕ ꯏ ꯁꯤꯟꯊꯔꯤ꯫ ꯇꯤꯡꯈꯪꯒꯤ ꯂꯨꯍꯨꯞ ꯍꯨꯞꯂꯤ꯫ ꯃꯃꯤꯠ ꯑꯗꯣ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯃꯉꯣꯟꯗ ꯌꯦꯡꯂꯛꯏ꯫ ꯆꯣꯡꯅꯤꯡꯀꯤꯟꯁꯨ ꯌꯦꯡꯉꯤ꯫ ꯖꯤꯁꯨ ꯅꯠꯇꯦ, ꯂꯨꯡꯖꯥꯍꯥꯎꯅꯤ꯫ ꯌꯣꯠꯄꯤ ꯊꯥꯖꯤꯜꯂꯕ ꯃꯈꯨꯠ ꯑꯗꯣ ꯎꯐꯩꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯥꯎꯔꯕ ꯉꯥ ꯑꯃ ꯃꯉꯣꯟꯗ ꯎꯠꯂꯛꯏ꯫ ꯆꯣꯡꯅꯤꯡꯀꯤꯟ, ꯉꯥꯁꯤ ꯆꯥꯎꯗ꯭ꯔꯣ? ꯌꯥꯝ ꯆꯥꯎꯏꯅꯦ꯫ ꯃꯀꯨꯏꯒ ꯕꯥꯔꯥꯛꯀꯤ ꯏꯔꯣꯡꯗꯒꯤ ꯐꯥꯕꯅꯤ꯫ ꯁꯣꯇꯣ ꯕꯦꯀ꯭ꯔꯥꯗ ꯌꯣꯜꯂꯨꯒꯦ꯫ ꯌꯣꯜꯂꯣꯏ, ꯌꯣꯜꯂꯣꯏ, ꯏꯄꯥ ꯄꯤꯖꯒꯅꯤ꯫ ꯍꯧꯒꯠꯇꯨꯅ ꯉꯥꯗꯣ ꯂꯧꯁꯤꯟꯒꯦ ꯇꯧꯏ꯫ ꯍꯧꯒꯠꯄ ꯉꯝꯗꯦ꯫ ꯑꯃꯨꯛ ꯌꯦꯡꯊꯣꯔꯛꯄꯗꯗꯤ ꯂꯨꯡꯖꯥꯍꯥꯎ ꯂꯩꯔꯝꯗ꯭ꯔꯦ꯫ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯀ꯭ꯔꯣꯁ ꯃꯆꯥꯗꯣ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯆꯔꯆꯇꯒꯤ ꯂꯥꯏꯁꯣꯟ ꯏꯁꯩꯒꯤ ꯈꯣꯟꯖꯦꯜ ꯅꯥꯀꯣꯡꯗ ꯍꯧꯅ ꯇꯥꯔꯛꯏ꯫ ꯅꯣꯡꯁꯨ ꯁꯨꯛꯇꯥ ꯍꯦꯛ ꯇꯥꯗꯦ꯫ ꯁꯦꯒꯥꯏꯔꯕ ꯂꯥꯡ ꯑꯗꯣ ꯑꯇꯠꯄ ꯂꯪꯂꯥ ꯑꯃꯒ ꯄꯨꯟꯁꯤꯟ ꯂꯨꯡꯖꯥꯍꯥꯎꯅ ꯃꯔꯨ ꯃꯔꯥꯡ ꯊꯥꯔꯤꯕ ꯆꯣꯡꯅꯤꯡꯀꯤꯟꯗ ꯍꯥꯏꯔꯛꯏ꯫ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯃꯐꯤ ꯑꯃꯠꯇ ꯊꯣꯡꯗꯅ ꯁꯨꯃꯥꯡꯗꯨꯗ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯤ꯫ ꯂꯩꯄꯥꯛ ꯈꯣꯠꯇꯨꯅ ꯑꯗꯨꯝ ꯁꯥꯟꯅꯔꯤ꯫ ꯍꯥꯏꯒꯨꯝꯂꯗꯨꯅ ꯇꯨꯔꯦꯟꯁꯨ ꯃꯌꯥꯡ ꯌꯥꯝꯅ ꯀꯪꯊꯔꯦ꯫ ꯃꯌꯥꯏꯗ ꯏꯁꯤꯡ ꯈꯖꯤꯛꯇꯪ ꯆꯦꯜꯂꯤꯕꯗꯨ ꯅꯠꯇꯅ ナꯀꯜ ꯑꯅꯤꯃꯛꯇ ꯅꯨꯡꯆꯥꯛ ꯉꯥꯛꯇ ꯉꯥꯏꯕ ꯕꯥꯔꯥꯛꯀꯤ ꯃꯐꯝ ꯈꯔ ꯑꯗꯣ ꯅꯤꯡꯁꯤꯡꯂꯒ ꯆꯣꯡꯅꯤꯡꯀꯤꯟꯅ ꯈꯨꯝꯂꯛꯏ꯫ ꯋꯥꯒ ꯑꯃꯠꯇ ꯌꯥꯜꯂꯣꯏ꯫ ꯃꯣꯇꯤ ꯂꯥꯛꯂꯒ ꯈꯔ ꯑꯃꯨꯛ ꯌꯥꯟꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯣꯡꯁꯦ ꯇꯥꯔꯛꯂꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯨꯜꯂꯥꯛꯄꯗ ꯐꯧ ꯇꯤꯟ ꯑꯅꯤꯁꯨ ꯋꯥꯒꯤ ꯃꯃꯜ ꯑꯣꯏꯅ ꯄꯤꯊꯣꯛꯈ꯭ꯔꯦ꯫ ꯆꯥꯅꯤꯡꯉꯥꯏꯒ ꯂꯩꯇꯕ꯭ꯔꯥ ꯈꯪꯗꯦ꯫ ꯃꯇꯣꯝꯇ ꯂꯨꯡꯖꯥꯍꯥꯎꯅ ꯁꯣꯟꯕꯣꯏ ꯀꯔꯤꯕꯣꯏ ꯍꯥꯏꯔꯛꯏ꯫ ꯆꯣꯡꯅꯤꯡꯀꯤꯟ ꯇꯨꯃꯤꯟꯅ ꯂꯩ꯫ ꯌꯣꯠꯄꯥꯛ ꯇꯧꯅ ꯃꯔꯨ ꯃꯔꯥꯡꯗꯣ ꯈꯔ ꯂꯤꯡꯕ ꯂꯥꯛꯅꯔꯝꯃꯤ꯫ ꯂꯨꯡꯖꯥꯍꯥꯎ ꯃꯈꯨꯠꯇ ꯈꯣꯏꯖꯩ ꯑꯍꯨꯝ ꯃꯔꯤ ꯄꯥꯏꯔꯒ ꯂꯥꯡꯗꯨꯅ ꯃꯔꯦꯡ-ꯖꯨꯝꯗ ꯊꯥꯡꯒꯠꯇꯨꯅ ꯊꯣꯔꯛꯏ꯫ ꯆꯍꯤ ꯐꯥꯗ꯭ꯔꯤꯕ ꯃꯆꯥꯗꯣ ꯊꯥꯡꯒꯠꯇꯨꯅ ꯆꯨꯞꯂꯝꯃꯤ꯫ ꯃꯀꯨꯏꯒꯤ ꯏꯆꯤꯟꯗ ꯉꯥ ꯐꯥꯔꯨꯒꯦ, ꯁꯥꯟꯅꯔꯝꯃꯨꯀꯣ꯫ ꯃꯆꯥ ꯑꯍꯜꯗꯨꯒꯤ ꯃꯈꯖꯥꯏꯗꯁꯨ ꯁꯤꯛꯂꯝꯃꯤ꯫ ꯆꯣꯡꯅꯤꯡꯀꯤꯟ ꯊꯕꯛ ꯁꯨꯔꯝꯕꯗꯒꯤ ꯂꯦꯞꯇꯨꯅ ꯅꯣꯛꯇꯨꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯂꯥꯎꯍꯧꯏ꯫ ꯉꯥꯅ ꯅꯟꯗꯨꯅ ꯁꯤꯖꯅꯤꯀꯣ꯫ ꯂꯨꯡꯖꯥꯍꯥꯎꯁꯨ ꯅꯣꯛꯅ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯔꯝꯂꯒ ꯈꯨꯟꯒꯤ ꯂꯝꯕꯤꯗ ꯆꯠꯈꯤ, ꯕꯥꯔꯥꯛꯀꯤ ꯘꯥꯠꯂꯣꯝꯗ꯫ ꯑꯉꯥꯡꯁꯤꯡ ꯇꯨꯝꯗ꯭ꯔꯤꯕꯔꯥ? ꯆꯣꯡꯅꯤꯡꯀꯤꯟ ꯍꯟꯗꯛꯁꯨ ꯃꯪꯐꯥꯎꯅꯩ꯫ ꯃꯀꯨꯕꯣꯛꯅꯤ꯫ ꯆꯔꯆꯇꯒꯤ ꯈꯨꯟꯒꯤ ꯅꯨꯄꯤ ꯅꯨꯄꯥꯁꯤꯡ ꯊꯣꯛꯂꯛꯅꯔꯤꯕꯗꯣ ꯊꯥꯕꯜꯒꯤ ꯃꯉꯥꯜꯗ ꯎꯔꯛꯏ꯫ ꯇꯨꯝꯈꯔꯦ꯫ ꯅꯪꯁꯨ ꯇꯨꯝꯃꯨꯔꯣ꯫ ꯍꯌꯦꯡꯗꯤ ꯉꯟꯅ ꯍꯧꯒꯠꯂꯒ ꯂꯩꯖꯥꯡꯐꯥꯏꯗ ꯆꯠꯀꯗꯕꯅꯤ꯫ ꯆꯣꯡꯅꯤꯡꯀꯤꯟ ꯏꯉꯛ ꯉꯛꯏ꯫ ꯂꯩꯖꯥꯡꯐꯥꯏ ꯍꯥꯏꯕ ꯈꯨꯟꯗꯨ ꯃꯃꯤꯡ ꯇꯥꯔꯕꯁꯨ ꯃꯍꯥꯛ ꯀꯩꯗꯧꯅꯨꯡꯗ ꯆꯠꯈꯤꯗ꯭ꯔꯤ꯫ ꯃꯍꯥꯛꯅ ꯈꯪꯕ ꯍꯥꯏꯕꯕꯨ ꯌꯥꯝꯅ ꯂꯥꯞꯄ ꯑꯆꯧꯕ ꯈꯨꯟꯅꯤ꯫ ꯈꯣꯡꯅ ꯆꯠꯄꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗꯒꯤ ꯇꯥꯗꯅ ꯆꯪꯏ ꯍꯥꯏꯕ ꯑꯁꯤꯇꯅꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯃꯀꯨꯕꯣꯛꯇꯣ ꯄꯥꯛ ꯈꯨꯝꯂꯛꯇꯦ꯫ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯈꯤꯕꯒꯨꯝ ꯇꯧꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯆꯔꯆꯇ ꯈꯨꯟꯖꯥꯁꯤꯡꯅ ꯂꯩꯖꯥꯡꯐꯥꯏꯗ ꯃꯇꯝ ꯈꯔꯒꯤ ꯈꯨꯟ ꯍꯣꯡꯕꯗ ꯂꯦꯞꯅꯔꯦ꯫ ꯈꯨꯜꯂꯥꯛꯄꯁꯨ ꯂꯩꯖꯥꯡꯐꯥꯏꯗꯒꯤ ꯉꯁꯤ ꯊꯨꯡꯂꯔꯦ꯫ ꯍꯌꯦꯡꯃꯛ ꯍꯣꯡꯂꯒꯅꯤ꯫ ꯆꯣꯡꯅꯤꯡꯀꯤꯟ ꯃꯪꯒꯨꯝꯃꯤ꯫ ꯈꯨꯟ ꯍꯣꯡꯕꯒꯤ ꯋꯥꯁꯦ ꯆꯤꯕꯣꯟ ꯉꯥꯡꯅꯔꯕꯁꯨ ꯃꯍꯥꯛ ꯊꯧꯋꯥ ꯁꯥꯈꯤꯗꯦ꯫ ꯑꯁꯨꯛ ꯊꯨꯅ ꯋꯥꯔꯦꯞ ꯂꯧꯒꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯊꯥꯖꯗꯦ꯫ ꯈꯪꯍꯧꯗꯅ ꯍꯥꯏꯔꯛꯏ꯫ ꯃꯌꯥꯝ ꯍꯣꯡꯈ꯭ꯔꯕꯁꯨ ꯑꯩꯈꯣꯏꯗꯤ ꯍꯣꯡꯂꯣꯏ꯫ ꯍꯣꯡꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯈꯛꯇꯪ ꯀꯔꯝꯅ ꯂꯩꯍꯧꯒꯅꯤ? ꯆꯣꯡꯅꯤꯡꯀꯤꯟ ꯈꯨꯝꯗꯦ꯫ ꯄꯥꯎꯈꯨꯝꯒꯤ ꯃꯍꯨꯠꯇ ꯃꯄꯤ ꯇꯥꯔꯛꯏ꯫ ꯀꯞꯅꯤꯡꯂꯛꯏ꯫ ꯃꯈꯣꯜ ꯊꯣꯛꯇꯅ ꯐꯤꯖꯤꯅ ꯃꯃꯥꯏ ꯈꯨꯝꯖꯤꯟꯗꯨꯅ ꯀꯞꯂꯤ꯫ ꯃꯀꯨꯕꯣꯛꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯣꯡꯃꯇ ꯀꯥꯡꯗꯅ ꯃꯤ ꯀꯌా ꯍꯥꯠꯂꯤ꯫ ꯈꯨꯟꯁꯤꯡ ꯃꯩ ꯊꯥꯔꯤ꯫ ꯉꯁꯤ ꯍꯌꯦꯡ ꯍꯦꯛꯇ ꯑꯁꯤꯗꯁꯨ ꯂꯥꯟꯗꯥꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯄꯤꯛꯂꯕ ꯈꯨꯟ ꯑꯁꯤꯅꯗꯤ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ? ꯉꯥꯡꯕ ꯂꯦꯞꯈꯤ꯫ ꯄꯤꯛꯂꯕ ꯊꯦꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝ ꯀꯨꯟꯃꯨꯛꯇ ꯂꯩꯕ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯁꯛꯇꯝ ꯃꯃꯤꯠꯇ ꯎꯔꯛꯏ꯫ ꯋꯥꯅ ꯍꯤꯡꯂꯤꯕ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯂꯣꯏꯅꯃꯛ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯎꯔꯛꯏ꯫ ꯄꯤꯁꯛ ꯄꯤꯛꯄ ꯌꯨꯝꯁꯤꯡꯁꯨ ꯃꯄꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯥꯔꯛꯏ꯫ ꯌꯦꯡꯉꯨ, ꯕꯥꯕꯨꯘꯥꯠ, ꯇꯤꯡꯈꯜ, ꯑꯗꯨꯒ ꯁꯣꯡꯄꯦꯟ ꯈꯨꯟ ꯈꯨꯗꯤꯡꯃꯛ ꯍꯣꯡꯅꯈ꯭ꯔꯕꯅꯤ꯫ ꯏꯃꯝ ꯃꯝꯂꯕ ꯏꯃꯨꯡꯗꯨꯗ ꯆꯪꯅ ꯃꯈꯥ ꯇꯥꯔꯝꯃꯤ꯫ ꯃꯀꯨꯕꯣꯛꯅ
ꯂꯨꯡꯖꯥꯍꯧꯗ ꯊꯣꯛꯈꯤꯕꯒꯨꯝ ꯏꯁꯨ ꯑꯅꯤꯗ ꯑꯃꯗꯤ ꯅꯉꯣꯟꯗ ꯊꯣꯛꯍꯟꯅꯤꯡꯗꯦ ꯑꯩꯗꯤ ꯑꯍꯜ ꯑꯣꯏꯔꯦ ꯀꯥꯟꯅꯗ꯭ꯔꯕꯅꯤ ꯁꯤꯔꯕꯁꯨ ꯌꯥꯏ ꯆꯣꯡꯅꯤꯡꯀꯤꯟ ꯑꯀꯣꯟꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯁꯥ ꯄꯨꯝꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯍꯜꯁꯤꯁꯨ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯃꯥꯌꯣꯛꯅꯔꯕꯁꯨ ꯃꯈꯨꯟ ꯑꯁꯤꯕꯨ ꯆꯤꯡꯃꯥꯏꯁꯤꯡ ꯑꯁꯤꯕꯨ ꯕꯣꯔꯥꯛ ꯇꯨꯔꯦꯜꯕꯨ ꯊꯥꯗꯣꯛꯅꯤꯡꯗꯦ ꯍꯥꯏꯕ ꯆꯣꯡꯅꯤꯡꯀꯤꯟ ꯈꯪꯉꯤ ꯑꯆꯨꯝꯕꯃꯛꯁꯨ ꯇꯔꯛ ꯇꯔꯛ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯉꯁꯤ ꯍꯌꯦꯡ ꯀꯔꯤ ꯊꯣꯛꯀꯗꯒꯦ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯦ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛꯁꯤꯡ ꯄꯨꯝꯅꯃꯛ ꯃꯪꯅꯤ ꯆꯣꯡꯅꯤꯡꯀꯤꯟ ꯂꯨꯡꯖꯥꯍꯧꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯑꯍꯤꯡ ꯆꯨꯞꯄ ꯆꯣꯡꯅꯤꯡꯀꯤꯟ ꯇꯨꯝꯕ ꯌꯥꯗꯦ ꯑꯗꯨꯛ ꯊꯦꯡꯂꯕ ꯐꯥꯎꯕ ꯂꯨꯡꯖꯥꯍꯧ ꯕꯔꯥꯛꯀ ꯃꯀꯨꯏ ꯇꯨꯔꯦꯟꯒꯤ ꯏꯇꯤꯟꯐꯝꯗ ꯉꯥ ꯐꯥꯕ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯈꯤꯗꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯗꯤ ꯏꯔꯪ ꯇꯨꯔꯦꯜꯒꯤ ꯏꯔꯪꯂꯣꯝꯗ ꯑꯃꯨꯛ ꯆꯠꯂꯝꯒꯗ꯭ꯔꯥ ꯈꯜꯂꯨꯏ ꯉꯔꯥꯡ ꯅꯍꯥꯟ ꯉꯥ ꯑꯆꯧꯕ ꯐꯥꯅꯕꯒꯤ ꯄꯥꯎ ꯇꯥꯈꯤ ꯑꯗꯨꯕꯨ ꯑꯊꯦꯡꯕ ꯐꯥꯎꯕ ꯃꯍꯜꯂꯛꯇ꯭ꯔꯕꯗꯨꯗꯗꯤ ꯅꯨꯡꯁꯥ ꯊꯤꯔꯛꯏ ꯕꯥꯃꯨꯒꯥꯠꯇ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯦꯛꯂꯝꯒꯗ꯭ꯔꯥ ꯈꯜꯂꯛꯏ ꯈꯟꯕꯇꯅꯤ ꯊꯥꯖꯗꯦ ꯅꯣꯡꯃꯇ ꯂꯨꯡꯖꯥꯍꯧ ꯑꯍꯤꯡ ꯍꯜꯂꯛꯇꯕ ꯌꯥꯎꯈꯤꯗꯦ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯍꯜꯂꯛꯀꯅꯤ ꯈꯜꯂꯛꯏ ꯃꯀꯨꯕꯣꯛꯁꯨ ꯇꯨꯝꯕ ꯌꯥꯗꯦ ꯍꯥꯏꯕ ꯆꯣꯡꯅꯤꯡꯀꯤꯟ ꯈꯪꯉꯤ ꯈꯨꯟꯒꯤ ꯍꯨꯏ ꯑꯃꯇꯪ ꯈꯣꯡꯕꯗ ꯃꯄꯥꯟꯗ ꯍꯦꯛꯇ ꯊꯣꯛꯈꯤ ꯂꯨꯡꯖꯥꯍꯧ ꯑꯣꯏꯔꯝꯗꯕꯗ ꯑꯃꯨꯛ ꯋꯥꯆꯦꯠꯀꯤ ꯀꯥꯡꯊꯛꯇ ꯀꯥꯈꯠꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯆꯣꯡꯅꯤꯡꯀꯤꯟꯁꯨ ꯃꯆꯥ ꯑꯅꯤꯗꯣ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯃꯃꯤꯠ ꯀꯛꯂꯥ ꯑꯃꯠꯇ ꯎꯏꯁꯤꯟꯗꯅ ꯃꯅꯥꯀꯣꯡ ꯊꯥꯡꯒꯠꯇꯨꯅ ꯂꯩꯔꯤ ꯍꯜꯂꯛꯄ ꯃꯔꯩꯇ꯭ꯔꯕꯗꯨꯗꯗꯤ ꯃꯑꯣꯟ ꯃꯑꯣꯟ ꯈꯜꯂꯛꯏ ꯃꯣꯇꯤꯒꯤ ꯃꯅꯥꯛꯇ ꯖꯤꯔꯤꯒꯥ ꯇꯝꯅ ꯆꯠꯂꯝꯒꯗ꯭ꯔꯥ ꯈꯜꯂꯨꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯥꯖꯗꯦ ꯅꯣꯡꯕꯨ ꯇꯥꯔꯛꯂꯕꯗꯤ ꯂꯨꯡꯖꯥꯍꯧ ꯆꯠꯂꯨꯗ꯭ꯔꯕꯁꯨ ꯃꯣꯇꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯋꯥꯒꯤ ꯃꯃꯜ ꯄꯤꯔꯒꯅꯤ ꯑꯗꯨꯗꯒꯤ ꯋꯥꯁꯤꯡ ꯑꯗꯣ ꯈꯥꯕꯛ ꯂꯥꯛꯇꯨꯅ ꯏꯃꯥꯏ ꯋꯥꯡꯂꯕ ꯕꯔꯥꯛꯀꯤ ꯏꯆꯦꯜꯗ ꯋꯥꯁꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯍꯣꯟꯗꯨꯅ ꯆꯠꯈꯤꯒꯅꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤꯒꯤ ꯈꯣꯡꯆꯠꯇ ꯃꯄꯨꯛꯅꯤꯡꯗ ꯂꯦꯞꯄꯤ ꯂꯨꯡꯖꯥꯍꯧꯅ ꯃꯣꯇꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯣꯏ ꯈꯟꯐꯝ ꯈꯪꯂꯛꯇꯦ ꯊꯦꯡꯅ ꯍꯜꯂꯛꯀꯅꯤ ꯑꯁꯤꯃꯇꯅꯤ ꯃꯥꯅ ꯈꯟꯖꯕ ꯑꯌꯨꯛꯇꯁꯨ ꯍꯜꯂꯛꯇ꯭ꯔꯕꯗꯨꯗꯗꯤ ꯆꯣꯡꯅꯤꯡꯀꯤꯟ ꯒ꯭ꯌꯥꯟ ꯃꯥꯡꯕ ꯍꯧꯔꯛꯏ ꯃꯥꯡꯒꯣꯟꯗ ꯂꯩꯃꯥꯏꯗ ꯁꯨꯃꯥꯡꯗ ꯆꯞ ꯆꯞ ꯂꯦꯞꯄꯤ ꯈꯨꯟꯒꯤ ꯄꯥꯈꯪ ꯃꯌꯥꯝꯅ ꯊꯤꯕ ꯆꯠꯈꯤꯕꯗꯨ ꯐꯥꯎꯕ ꯃꯍꯥꯛ ꯈꯪꯗꯦ ꯀꯅꯥꯒꯁꯨ ꯋꯥꯔꯤ ꯁꯥꯔꯨꯗꯦ ꯅꯨꯡꯊꯤꯟ ꯌꯧꯔꯛꯄꯗꯗꯤ ꯆꯤꯡꯁꯥꯡꯒꯤ ꯃꯊꯛꯇ ꯑꯇꯤꯌꯥꯗꯒꯤ ꯅꯨꯃꯤꯠꯅ ꯃꯩꯁꯥ ꯄꯨꯝꯕ ꯍꯩꯊꯔꯤ ꯆꯣꯡꯅꯤꯡꯀꯤꯟ ꯑꯌꯨꯛꯇꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯆꯥ ꯊꯛꯇꯦ ꯃꯆꯤ ꯑꯃꯗ ꯑꯃꯨꯛ ꯐꯝ ꯃꯆꯤ ꯑꯃꯗ ꯑꯃꯨꯛ ꯂꯦꯞ ꯇꯧꯗꯨꯅ ꯂꯩꯔꯛꯂꯤ ꯃꯃꯩꯗ ꯕꯔꯥꯛꯀꯤ ꯘꯥꯠꯂꯣꯝꯗꯒꯤ ꯈꯨꯟꯒꯤ ꯄꯥꯈꯪ ꯃꯌꯥꯝ ꯀꯥꯈꯠꯂꯛꯂꯤꯕꯗꯣ ꯎꯔꯛꯏ ꯋꯥꯒꯤ ꯁꯒꯥꯏ ꯑꯃꯗ ꯀꯔꯤꯅꯣ ꯑꯃ ꯄꯨꯔꯛꯂꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯆꯪꯂꯛꯏ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯁꯒꯥꯏ ꯑꯗꯨ ꯊꯝꯃꯤ ꯆꯣꯡꯅꯤꯡꯀꯤꯟ ꯃꯁꯥꯗꯣ ꯈꯪꯍꯧꯗꯅ ꯅꯤꯛꯂꯛꯏ ꯑꯀꯤꯕ ꯐꯥꯎꯔꯛꯏ ꯏꯄꯨ ꯃꯀꯨꯏꯗ ꯋꯥ ꯑꯃꯗ ꯄꯥꯡ ꯇꯤꯡꯂꯒ ꯍꯥꯠꯂꯝꯂꯦ ꯄꯥꯈꯪ ꯑꯃꯅ ꯃꯀꯨꯕꯣꯛꯇ ꯀꯨꯞꯂꯤꯕ ꯐꯤꯗꯣ ꯍꯥꯏꯗꯣꯛꯇꯨꯅ ꯎꯠꯂꯒ ꯍꯥꯏꯔꯛꯄꯅꯤ ꯆꯣꯡꯅꯤꯡꯀꯤꯟ ꯏꯅ ꯃꯁꯥ ꯄꯨꯝꯕ ꯇꯩꯔꯕ ꯂꯨꯡꯖꯥꯍꯧꯕꯨ ꯎꯔꯛꯏ ꯁꯒꯥꯏꯒꯤ ꯃꯅꯥꯛꯇ ꯊꯝꯂꯤꯕ ꯂꯥꯡ ꯑꯗꯨꯁꯨ ꯂꯥꯡ ꯃꯅꯨꯡꯗ ꯆꯥꯎꯔꯕ ꯉꯥ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯃꯨꯛ ꯗꯥꯛꯐꯝ ꯉꯥꯛꯇ ꯉꯥꯏꯔꯕ ꯏꯅ ꯂꯨꯞꯂꯕ ꯍꯛꯆꯥꯡꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯉꯥꯎꯕꯤꯒꯨꯝ ꯃꯨꯟꯅ ꯌꯦꯡꯉꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇꯗꯤ ꯑꯃꯨꯛ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯑꯗꯨꯗꯒꯤ ꯂꯩꯃꯥꯏꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯨꯊꯔꯛꯏ ꯃꯥꯡꯒꯣꯟꯗ ꯊꯥꯕꯜ ꯃꯉꯥꯜ ꯂꯩꯔꯝꯗꯔꯦ ꯁꯥꯏꯖꯤꯟꯒꯤ ꯃꯃꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯩꯔꯝꯃꯤ ꯃꯣꯡꯐꯝꯒꯤ ꯃꯊꯛꯇ ꯌꯨꯡꯂꯤꯕ ꯎꯐꯩ ꯑꯗꯣ ꯃꯌꯦꯛ ꯁꯦꯡꯕ ꯍꯦꯟꯒꯠꯂꯛꯏ ꯂꯨꯡꯖꯥꯍꯧ ꯖꯤꯁꯨꯒꯨꯝꯅ ꯀ꯭ꯔꯣꯁꯇꯨꯗ ꯄꯥꯡ ꯇꯤꯡꯅ ꯇꯤꯡꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯄꯒꯨꯝ ꯇꯧꯔꯛꯏ ꯌꯦꯡꯉꯨ ꯆꯣꯡꯅꯤ ꯉꯥꯁꯦ ꯆꯥꯎꯗ꯭ꯔꯥ ꯑꯩ ꯉꯥꯒ ꯑꯃꯠꯇ ꯄꯥꯝꯖꯗꯦ ꯃꯍꯥꯛꯅ ꯃꯆꯤꯟꯗ ꯈꯪꯍꯧꯗꯅ ꯍꯥꯏꯔꯛꯏ ꯃꯆꯥ ꯑꯅꯤꯗꯨꯕꯨ ꯆꯦꯠꯅ ꯀꯣꯜꯂꯒ ꯑꯃꯨꯛ ꯀꯞꯂꯛꯏ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅꯤ ꯆꯣꯡꯅꯤꯡꯀꯤꯟ ꯁꯝꯗ ꯄꯣꯠꯆꯩ ꯍꯥꯞꯆꯤꯜꯂꯤ ꯄꯣꯠꯆꯩꯗꯨꯒꯤ ꯃꯊꯛꯇ ꯄꯤꯛꯂꯤꯕ ꯃꯆꯥꯗꯣ ꯐꯝꯍꯜꯂꯤ ꯃꯀꯨꯕꯣꯛꯅ ꯃꯆꯥ ꯑꯍꯜꯗꯣ ꯄꯝꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯅ ꯄꯔꯦꯡ ꯁꯥꯅ ꯆꯠꯅꯈꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯈꯤ ꯆꯣꯡꯅꯤꯡꯀꯤꯟ ꯄꯥꯛ ꯆꯠꯇꯦ ꯃꯣꯡꯐꯝꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯂꯦꯞꯂꯨꯏ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ ꯑꯩ ꯑꯃꯨꯛ ꯅꯅꯥꯛꯇ ꯂꯥꯛꯈꯤꯒꯅꯤ ꯈꯨꯟ ꯑꯁꯤꯗ ꯂꯩꯔꯈꯤꯒꯅꯤ ꯊꯤꯡꯉꯝꯗꯕ ꯄꯤꯒꯤ ꯄꯔꯦꯡ ꯑꯃ ꯃꯃꯤꯠꯇꯒꯤ ꯇꯥꯔꯛꯏ ꯕꯔꯥꯛꯀꯤ ꯈꯣꯡꯕꯥꯟꯗ ꯂꯩꯍꯧꯔꯤꯕ ꯋꯥ ꯃꯄꯨꯟꯁꯤꯡꯗꯨꯁꯨ ꯃꯃꯤꯠꯇ ꯎꯔꯛꯏ ꯅꯣꯡꯗꯤ ꯇꯥꯔꯛꯈꯤꯗ꯭ꯔꯦ ꯊꯃꯣꯏꯕꯨ ꯏꯪꯍꯟꯕ ꯆꯤꯡꯃꯥꯏꯕꯨ ꯏꯁꯪ ꯁꯪꯍꯟꯕ ꯍꯧꯖꯤꯛꯇꯤ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯕꯒꯦ ꯅꯣꯡ ꯇꯥꯔꯛꯂꯕꯁꯨ ꯆꯠꯂꯁꯤ ꯊꯦꯡꯈ꯭ꯔꯒꯅꯤ ꯃꯀꯨꯕꯣꯛꯅ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯦ ꯉꯝꯂꯕ ꯆꯤꯡꯃꯥꯏ ꯅꯥꯛꯆꯦꯛꯀꯤ ꯈꯣꯡ ꯂꯝꯕꯤꯗ ꯄꯔꯦꯡ ꯁꯥꯅ ꯂꯥꯏꯖꯪꯐꯥꯏ ꯇꯝꯅ ꯈꯨꯟꯖꯥꯁꯤꯡꯅ ꯆꯠꯈ꯭ꯔꯤꯕꯗꯣ ꯎꯔꯛꯏ ꯁꯛꯈꯪꯗ꯭ꯔꯤꯕ ꯂꯝꯗꯝꯗꯨꯒꯤꯗꯃꯛ ꯆꯣꯡꯅꯤꯡꯀꯤꯟ ꯃꯪꯒꯨꯝꯅ ꯂꯦꯡꯉꯝ ꯁꯥꯉꯝꯗꯅ ꯃꯈꯣꯡ ꯇꯞꯅ ꯊꯥꯡꯕ ꯍꯧꯔꯛꯏ